ꯍꯪꯂꯤꯒꯤ ꯊꯃꯣꯏꯁꯤꯅ ꯃꯤꯔꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤ ꯍꯨꯟꯗꯣꯛꯄꯤꯔꯤ ꯍꯪꯂꯤꯒꯤ ꯊꯃꯣꯏꯁꯤꯅ ꯃꯤꯔꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤ ꯍꯨꯟꯗꯣꯛꯂꯤ ꯈꯣꯡꯐꯝꯆꯅ ꯆꯠꯄ ꯑꯩꯕꯨ ꯑꯔꯥꯟꯕꯁꯨ ꯑꯣꯏꯍꯜꯂꯕ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯂꯩꯅ ꯂꯩꯔꯥꯡꯒꯤ ꯈꯟꯗꯨꯅ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯈꯤꯕ ꯅꯧꯅ ꯂꯩꯁꯥ ꯇꯝꯂꯛꯂꯤꯕꯤ ꯅꯍꯥꯛꯄꯨꯗꯤ ꯀꯔꯤꯒꯤꯅꯣ ꯊꯥꯗꯠꯄꯤꯔꯤ ꯊꯃꯣꯏ ꯃꯔꯤ ꯑꯁꯤꯕꯨ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯋꯥꯈꯜꯁꯤꯅ ꯀꯜꯂꯤ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯑꯩꯅ ꯃꯤꯠꯀꯨ ꯈꯨꯗꯤꯡ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯄꯨ ꯅꯍꯥꯛꯅꯁꯨ ꯑꯩꯕꯨ ꯎꯠꯂꯤꯕꯔꯥ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯊꯃꯣꯏ ꯄꯥꯜꯂꯨꯕꯅ ꯅꯨꯡꯁꯤꯔꯨꯔꯦ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅ ꯄꯊꯥꯞ ꯋꯥꯡꯃꯜꯂꯥꯅ ꯑꯩꯅ ꯀꯔꯤꯒꯤ ꯈꯣꯡꯑꯣꯏꯕꯤꯔꯤ ꯁꯦꯡꯂꯕ ꯊꯃꯣꯏꯁꯤꯕꯨ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯆꯠꯈ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯆꯨꯝꯂꯤ ꯉꯁꯤꯁꯨ ꯅꯪꯇꯒꯤ ꯂꯣꯏꯅꯗ꯭ꯔꯕ ꯅꯨꯡꯁꯤ ꯃꯪꯂꯥꯟꯗ ꯈꯪꯕꯤꯗ꯭ꯔꯕ ꯎꯕꯤꯗ꯭ꯔꯕ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯣ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯅꯨꯡꯁꯤꯒꯤ ꯃꯪꯂꯥꯟꯗ ꯄꯪꯊꯗꯨꯅ ꯂꯩꯔꯨꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯤꯀꯞ ꯊꯣꯛꯂꯤ ꯉꯁꯤꯗꯤ ꯀꯥꯏꯅꯕ ꯁꯥꯐꯨꯅ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯉꯥꯎꯗꯨꯅ ꯂꯩꯔꯨꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯔꯤꯒꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯟꯕꯤꯔꯤ ꯅꯪꯅ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯊꯥꯖꯗ꯭ꯔꯕ ꯅꯨꯡꯁꯤ ꯆꯩꯊꯦꯡꯅ ꯅꯤꯜꯂꯔꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯩꯊꯣꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯔꯥꯡ ꯑꯁꯤ ꯑꯩꯒꯤ ꯃꯣꯏꯊꯣꯡꯗꯒꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯑꯋꯥꯕ ꯃꯤꯀꯨꯞꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯊꯦꯡ ꯄꯤꯔꯔꯤ ꯑꯩꯍꯥꯛꯄꯨ ꯀꯔꯝꯅ ꯂꯩꯂꯝꯒꯅꯤ ꯅꯍꯥꯛꯇꯤ ꯈꯪꯂꯝꯂꯣꯏ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯇꯥꯅꯤꯡꯂꯁꯨ ꯐꯪꯂꯔꯣꯏ ꯇꯥꯖꯅꯤꯡꯕ ꯈꯣꯟꯖꯦꯜ ꯎꯅꯤꯡꯂꯁꯨ ꯐꯪꯂꯔꯣꯏ ꯎꯖꯅꯤꯡꯕ ꯃꯥꯏꯊꯣꯡ ꯃꯩꯔꯤ ꯊꯛꯇ ꯊꯃꯣꯏꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯅꯨꯡꯁꯤꯕꯗ ꯈꯪꯄꯟꯖꯕ ꯐꯥꯎꯔꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯕꯒꯤꯅꯤ ꯏꯍꯨꯜꯁꯤꯕꯨ ꯈꯪꯕꯤꯗ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯃꯪꯂꯥꯛꯅꯔꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯥꯎꯆꯠꯅꯔꯦ ꯏꯔꯥꯜ ꯁꯤꯕꯤꯔꯝꯂꯒ ꯆꯠꯈꯤꯕ ꯊꯃꯣꯏꯗꯣ ꯊꯃꯣꯏ ꯀꯟꯃꯜꯂꯤ ꯍꯜꯂꯛꯂꯨꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯅꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯥꯛꯂꯔꯣꯏꯗꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯥꯎꯉꯝꯗꯅ ꯂꯩꯔꯤ ꯃꯤꯀꯨꯞꯁꯤꯁꯨ ꯀꯥꯎꯉꯝꯗꯅ ꯂꯩꯔꯔꯦ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯀꯌꯥ ꯑꯣꯠꯂꯔꯦ ꯉꯁꯤꯗꯤ ꯊꯃꯣꯏꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯔꯤꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯕ ꯊꯃꯣꯏ ꯀꯟꯃꯜꯂꯤ
ꯍꯪꯂꯤꯕꯅꯤ ꯊꯃꯣꯏꯁꯤꯅ ꯉꯁꯤꯗꯤ ꯄꯦꯟꯅ ꯅꯨꯡꯁꯤꯕꯅ ꯃꯥꯏꯊꯤꯔꯕ ꯑꯣꯏꯔꯨꯕꯅ ꯑꯩꯁꯦ ꯁꯩꯊꯥꯔꯒꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯊꯥꯡꯉꯣ ꯀꯟꯃꯜꯂꯤ